मैम खुमजरी बैक न्यूज़ की मनहुन मैम तराम नौसरी मणिपुर नवेंबर अक्टोबर नवेंबर डिसेंबर पोइनु था हेब तारे मतम से अखोगी लौ लोप मतम लौमी सिंगना था तरुक तरे चंगना वाना तुंजनजब पैसा गुम्बा मतेक मतेक लेजब खरा खरा थाददुना तुंजनजब अदुगा सिस्टम से मतम अमदना लौ लोपसी फौबैसी पैनदबिदा लबुत कुमधरगा फक नोंग तोरगा अदुम लोकनबा होजिकना साउखलकपी मतुंगना मेशिनना येरकपनिना फौबैसिंगसी फौसिंगसी फौबोमसी खोंकलगा ताखलगा मफम अमदा येरना मफमदा मतिक चाना पैदबा यादबा सिगुम्बा मतम अमु एरकपसिदा हौखिबा सही खरसिदा सही मरी मंगासिदा फौबैसिंग पैदुना थमजबा लौमीसिंगना मसाकी लौदगी लौदु खावर मतुंगदा लौसिंग अदु येरनबगी गायबा अदुना फौबैसिंग अदु मई थाबगी थौदोक्सी ngasi ngana khakta natana hauki sahi kharasida adum thoktuna lai masida akhoi lau uriba laupu singda aduki matik nuai taba even makhoi si khoi tawjari kharadu amuk tang da mang takhi baduda siningakpa suicide pok toni upa matang yaudabnati aduga social media da miyamna hari laupuna kapsadana laujadana thamu ishokna teng thabagi mami mayam su uwa leire मरक्सिदा अखोगी हंदकी सही सिगोइनदी हौखिबा अखोगी लौ पान खलकपा लौ हौगलकपा मतमदा इचाव कया थोखिबदगी मणिपुरगी लौफम कया अमा पाक्तकना मांग तापगी रिपोर्ट सु लैतबा नते मरमदना हारिबा लौ खर लोक्सबसिना लौमीदुगी इमुंग मनुंग खक्ता नतरा मणिपुरी इकोनॉमीदा अचौबा साफु अमा पीबा ngamiबनी अदुगा हारिबा लौपु सिंगददी अदुकी मतिक वाबा नुंगाइतबा अदुगा लाइरेबा लौमीसिंग मथक्ता Sakauda attack tobugum thokpa sigumba thabakse tahoitaba thabamani habasina mang thajarakanda karigi damakta phawai mai thari bano phawai mai karigi thari haba topic khana nawdam pack news ki studio de langsin biri base hek thana langsin biri base nongthomam singhajit president lobby lobni ahamadoja singhajit putram noksari loinana maya langsin biri ba jalaisram bobby former daksya imphal west ni oja bobby putram noksari loina mata itang thang simbiri paja sorokhaibam ojit secretary like minded group ni oja ojit pustram noksari ai oja ji ai oja singa sita ham thamjake maroina hojiki mamang so ina product oina thamjare sahi mamang dadi koi system si ama leira mi labukta kumtharaga koi paishandraga sudum yaina ba adum tongdana mi hojiki sakhla bada tractor na kaina machine na toropani na paidaba yada matam lakpa adubu hairi ba phosing adu kana umba homo sauba direct crime dubu involved to bana taka soibadagi surubiri thakpa adamai hola pose dugu mudisu thoktabu se natte adubu thawaina thaba manba willingly nataka tawyang tawba ya manba mongamda yam khan chatharak pai tar masina di lawmi singi thamoi de di tana thinbaga sab mane hai tare masigumba se akhoigi tasengna sahaiba lisang sina sahi mari manga taruk tari se toreba thabak sida kari phibam kari wakal khanbi masi matang da मसी याना थमोई सुंगनिंगाई ने प्रजा खुदिंगमना हौजिक लोंगी अमना लौजी उरगा असा तुंगी असा अमदनेबा मोइना लेंजरिजे सेसेंग नारकांदा अखोई मणिपुरददी गा अतैगी मफंग मों चांगदनो मतमददी अखोई दि नोंगी इसिंगदा डिपेंड तोबनेबा कैनोदा इथै लोखोंगी जि मणिपुरददी पुरा फेननेबा ngasi dam project mayam ama sargaju adugo labukdadi ising marik amo bawo tabo pangdibनेबा सुगुंबा मतमजिदैदा नोंगी अखोईगी रेन सही अमगी सीजन दुगी नोंगी सिंगदा इसिंग जी फंगा कांदनेबा अदु सीजन जितै याम वाना तौरे अदुबु ममांगी सही खरदगी हाइबो थौदोकसे अखोई थेंगनदन लाए अदुंपु प्रजा मियांगी खोलाउसी इंथोकपो मवंग मद लाइबनेबा मतमदुदा अदु बावुदा हंतकी सही सिदसु हारिबो फिबम सिदैदा अदु हमजलका लापा अदुगा मसी करिनोनो हाइ तारगदी सेंगनार कान सिदैदा ngasai हाइबिगिबदो सोइबदगी चाखरेगना खल्लगसु ए सिदी तौरेना हाइदना मोइना ए अखोई समाइ तौबनेना तौ मितो तौबो यायबा अदु नत्तबि यायबा इंटेंशनली तौबो मानबा हारिबो पोसे सेरनाइ पर्सनल नोंगाइनदबा ओरमबा याय अम तौबो याय करिनो मोइ अदुम तौजोबा नाकलमदा अदुगा हुजिकी मिगी यामना वाना होनजदना तौरेबा पोट टुडेदा फौबैना हजिक चाखोलपै मतुंग ngasai पनग्रे हिपोइना पैराकांदे मेसिन गेनि नबगी तोरकांदा अदुदति पूरा थादोपिरे अदु थादोपिरगदि पूरा मांगबनेब मांगबो पोट हाइजि सही अमदुगी मनुंगदुदा लोक्सरिबो फौदुना इमुंग मनुंगी चारनबगी लोइने लोइनेना लोंगी हाइबिजि मक्तबो अटेक्शन थोलंबी लेतबनिना
masa masugi imung manunggi madudagi ahenba khara ada kona da su yauri bani ko khara khatangi chehim ji manung da tha khara khatang kona reraga adudagi amuk kona da na thong no wana khang bu su yauri bani adugi ahenba khara duna amuk phaudu tai thokpa khotokpa tawreraga masa masu imung manunggi punna bo honabagi asa amada legjari bne ba adugi tu pungmang manghan bane ba sa aduda hojik laiba potsidadi amuk maru oina amuk hantakta tang kunithoida lamsang awang lakai da thokibado adu akhoina tong matam da maji migi low wire ga ujabane ba loksan tamduri ne ba adugumba du bawa toksale sigi phibam chi laktar gadi aduga romang da tarik tara tarita lain sajikta thokiba ko si sumaina thangna na matam khraji manung ji te thokri to adu mayam changdana nakan mayam dagi support pu diangam ba mating chakhudu to budu budi adum to bu so khoi thengnaje adu ko thaboi di benjan badi ngamde man mapu phaban ngamde ya adu di kanana pendui no ba aina sehi ma ge khanjaraga laibo pochida adu go hoires karigumba hujiki leiribo phibam ji dei da sigi phibam ji sum chatharak pa taragadi akhoi manipur ji akhoina lauri khongi himini jangbi oi bo pot karino di media tv adu go hoires mayam amana papni mayam jina lauri adumpu moigi thamoi du ti himuni jangbi pot sima sung yaw dre ba adu itar gadi hujik leiriban manipur gi situation ji dei da leiriba akhoina lauri ba khongi ba khangai mayamna adu gi ni jangbi oi popota akhoi apun bagi oi ba sagan lauri bo pochi dati karai da no ba sugum ba adugumba moral yaudo ba mioi jingduna akhoi stage de tawta karam lambian da akhoi chakho thorangi thab packet pangam duino aduga loina na aina thamjaning bana hujik loire akhoi gi logji ure adugi matung da mu agriculture ki pothok haibu jingmuk tu ising nge yaudo suya da bane ba aduna rabi gi crop ki thana na ba khona na ba ina kansang lo toiti na traga nai bo rubu tore ising yaudre dikrai dino adu haribo potsi singi oibo potsima lisang china laudna loiba koi longmi lumna longmi gi mari leina ba sangstan singna mayam mamana manipur ta sariba dam project mayam ji laudna lai lobby gi kam khanbir ge hai question amne ba question amne question ji dei hujik phawbada rabi gi crop thana na ba dunia duni mayam amo di tori ising yaudna rabi crop kamai thatui no ba adu si problem che sigi mayam ji longmi singi woriba hujik yamna lubar situation amma manipur ki situation ji dei da sigi phibam ji lakpa taragadi sengnai ta de manipur ki longmi gi laibakti tambangam de hujik laibo pot sidei da longmi hai je kari no hai taragadi manipur dadi mayam khangi khoi gi chamagi manungda tampak ki saru khara sidei dei da lam hectare lisingan lakani yobu natieba manipur ki lo ujari len che singa yaure raga 75,000 hectares kumba singida tawga tapaki da 1,30,000 something sikhatane ba sidal leiri bajina mayam gi chana no bagi pochi kona bangam da tane missing henkolope gi matungina aduga senjau paiba mayamna karino sagalakpa kokalakpa labukta government ain pass tawni wetland conservation act 2014 pass tawi thabak oine bangthokte aduga achowa asang senjau paiba mayamna sajamda judi chida da leiba aine ba thabak oina pangthokpadi hujik leite akoi longmi lupna akoi pressure group ni akoi ti kana gumba amada department da sangira akoi si tawi si kudong chawla smai tawi akoi haide akoi gi manipur longmi lup haris di janta era bonna 1936 ta adum bal khat piramba aduga matam du na district samili ni haiba adu 1946 ta gi aduga district sabha ina lakpa aduna 1975 adai degi akoina matam du gi bengali gi oina tor sanaramba du gi tawgudigi akoina manipur अखोगी इमा रोल सिदैदा चनना मणिपुर लोंगी लुप ओइन गोंथोक सरगा ngasi phawbada janta airport ki khalbe piroti dagina longmi gi oibo porse khoi thingna jaraga adum lakpane ba struggle tawga dum lakpani aduga mari leina ba department sing da su akhoi moid gi khudong chaba loke akhoi longmi smai toge akhoi haite individual oina moi gi luxury ba akhoi gi longmi gi duna chasaraga department ki concern department gi khudong chaba kaino ai si ta ge smai tog jegen hangjaga lodo biti yai akhoi gi
ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯂꯅꯥꯏꯒꯤ ꯂꯅꯥꯏꯒꯤꯗꯤ ꯑꯩꯈꯣꯏ ꯍꯥꯏꯒꯦ ꯂꯅꯥꯏ ꯈꯨꯗꯣꯡꯆꯥꯕꯒꯤꯗꯃꯛꯇ ꯂꯤꯡꯈꯠꯄ ꯂꯨꯞ ꯅꯠꯇꯦ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯦꯁꯔꯗꯨꯅꯤ ꯃꯇꯝꯗꯨꯒꯤ ꯂꯧꯃꯤꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯁꯤ ꯂꯩꯔꯦꯅ ꯑꯗꯨꯒꯨꯝꯕ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯗ ꯈꯨꯗꯨꯝꯕꯤꯅ ꯊꯤꯟꯖꯔꯒ ꯇꯥꯛꯆꯕꯅꯦꯕ ꯑꯩ ꯃꯊꯪꯗ ꯔꯥꯎꯟꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯌꯥꯝ ꯐꯖꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯤꯡꯅꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯆꯠꯅꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯇꯣꯏꯅ ꯇꯧꯁꯜꯂꯛꯄꯁꯦ ꯊꯤꯡꯕꯤꯅꯕ ꯌꯥꯎꯗꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯂꯣ ꯇꯁꯦꯡꯕ ꯂꯣꯒꯤ ꯃꯇꯥꯡꯁꯨ ꯑꯗꯨꯝ ꯅꯩꯅꯁꯤ ꯍꯧꯖꯤꯛꯃꯛꯇꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯁꯦꯡꯕ ꯆꯞ ꯆꯥꯕ ꯄꯨꯂꯤꯁꯅ ꯐꯥꯕ ꯌꯥꯕ ꯀꯔꯝꯕ BNS ꯅꯠꯇ꯭ꯔꯒ ꯀꯔꯝꯕ IPC ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯀꯔꯥ ꯄꯥꯟꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯂꯩꯇꯕ ꯄꯣꯠꯁꯨ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯅ ꯃꯔꯥ ꯂꯩꯕ ꯃꯤ ꯑꯃ ꯐꯥꯔꯨꯔꯦ ꯅꯠꯇ꯭ꯔꯒ ꯐꯥꯔꯨꯔꯒꯁꯨ ꯀꯌꯥ ꯌꯥꯝꯅ ꯃꯗꯨꯒꯤ ꯄꯦꯅꯥꯜꯇꯤ ꯀꯌꯥꯝ ꯂꯩꯕꯅꯣ ꯍꯥꯏꯕꯁꯨ ꯂꯩꯇꯕꯅꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨ ꯐꯥꯕꯗꯤ ꯂꯥꯏꯅ ꯐꯥꯕꯒꯤ ꯋꯥꯐꯝꯁꯤꯐꯥꯎ ꯁꯨꯡꯂꯩ ꯂꯩꯇꯦ ꯃꯔꯥ ꯂꯩꯕꯁꯤꯡ ꯀꯜꯄ꯭ꯔꯤꯠꯁꯤꯡꯗꯨ ꯆꯤꯡꯅꯕꯁꯤꯡꯗꯨ ꯂꯝꯍꯦꯟ ꯊꯨꯍꯟꯁꯨ ꯐꯥꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯇꯦ ꯑꯩ ꯑꯣꯖꯥ ꯕꯣꯕꯤꯗ ꯂꯥꯛꯆꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯊꯦꯡꯅꯔꯤꯕꯁꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯁꯨ ꯎꯕꯤꯔꯤꯗꯨꯅꯤ ꯋꯥꯖꯕ ꯃꯌꯥꯝ ꯑꯗꯩ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨ ꯌꯥꯝꯅ ꯆꯍꯤ ꯑꯃꯒꯤ ꯇꯧꯖꯔꯛꯄ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯥꯛꯄ ꯑꯗꯨꯒ ꯃꯗꯨꯗ ꯃꯥꯡꯈꯤꯕꯁꯤ ꯑꯣꯡꯂꯤ ꯂꯧ ꯁꯪꯒꯝ ꯑꯃꯒꯤ ꯄꯣꯠ ꯆꯥꯛꯄ ꯃꯇꯝꯗ ꯃꯥꯡꯒꯗꯣꯏꯁꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯄꯩꯁꯥꯒꯤ ꯚꯦꯂꯨꯗꯣ ꯂꯨꯄꯥ ꯂꯤꯁꯤꯡ 50 ꯍꯨꯝꯐꯨ ꯑꯣꯏꯕ ꯌꯥꯏꯅ ꯈꯜꯂꯤ 30 50 ꯑꯗꯨꯒ ꯂꯧ ꯐꯧꯕꯣꯠ 50 90 ꯂꯣꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯃꯥꯡꯉꯤꯕ ꯃꯇꯝꯗꯨꯗꯤ ꯑꯃꯨꯛ ꯍꯟꯀꯠꯂꯔꯣꯏꯗꯣꯏꯅꯤ ꯃꯗꯨ ꯂꯧꯃꯤꯗꯨꯅ ꯊꯥꯗꯈꯤꯕ ꯍꯨꯃꯥꯡꯗꯨꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯂꯥꯛꯑꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯋꯥꯏꯗꯨꯅꯤ ꯊꯃꯣꯏꯁꯤ ꯇꯦꯡꯊꯥꯔꯒ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯔꯛꯏꯁꯦ ꯑꯗꯨ ꯁꯤꯗꯩꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯈꯔ ꯍꯦꯟꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕ ꯑꯃꯗꯤ ꯆꯪꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕꯤꯒꯗꯕꯁꯤꯒ ꯑꯗ ꯑꯊꯇꯥꯏ ꯇꯥꯔꯒ ꯑꯗꯨꯝ ꯃꯥꯡꯕ ꯍꯣꯏ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞꯅꯆꯤꯡꯕ ꯑꯇꯣꯞ ꯇꯣꯉꯥꯟꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯤꯡꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯗꯨꯅ ꯂꯧꯃꯤꯁꯤꯡꯅ ꯇꯥꯈꯤꯕ ꯄꯤꯔꯥꯡꯗꯨꯗꯤ ꯃꯗꯨꯒꯤ ꯂꯃꯟꯗꯨꯗꯤ ꯀꯣꯛꯄꯗꯤ ꯉꯝꯗꯦ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯁꯨꯝ ꯆꯠꯅꯕꯤ ꯑꯣꯏꯅ ꯁꯨꯝ ꯆꯠꯊꯔꯛꯄꯗꯧ ꯁꯨꯝ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯐꯠꯇꯕꯁꯤꯗ ꯃꯃꯥꯡꯒꯤ ꯍꯧꯈꯤꯕ ꯆꯍꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯇꯥꯡꯗꯁꯨ ꯊꯥꯏꯀꯣ ꯑꯗꯒꯤ ꯍꯟꯗꯛꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯂꯩꯔꯦꯟ ꯁꯖꯤꯛ ꯊꯥꯔꯛꯑꯦ ꯂꯝꯁꯥꯡ ꯊꯥꯔꯛꯑꯦ ꯁꯨꯝ ꯍꯩꯅꯕꯤ ꯁꯨꯝ ꯆꯠꯊꯔꯛꯄꯁꯦ ꯃꯁꯤ ꯊꯤꯡꯅꯕ ꯑꯀꯟꯕ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯟꯕ ꯐꯩ ꯃꯔꯝꯗꯤ ꯂꯩꯀꯥꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯑꯗꯨꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯀꯥꯏ ꯑꯃ ꯂꯩꯔꯗꯤ ꯀ꯭ꯂꯕ ꯑꯃ ꯂꯩꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃ ꯂꯩꯒꯅꯤ ꯑꯗꯒꯤꯗꯤ ꯂꯩꯀꯥꯏꯗꯨ ꯂꯩꯔꯗꯤ ꯋꯥꯔꯗ ꯑꯃ ꯂꯩꯒꯅꯤ ꯋꯥꯔꯗꯇꯨꯒꯤ ꯃꯅꯨꯡꯗ ꯃꯦꯝꯕꯔ ꯑꯃ ꯂꯩꯅꯤ ꯑꯣꯊꯣꯔꯤꯇꯤ ꯍꯥꯏꯇꯥꯔꯦ ꯄꯟꯆꯥꯌꯠꯇꯨꯒꯤ ꯂꯦꯚꯦꯜꯗ ꯂꯥꯛꯑꯒꯅ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯁꯦꯜꯐ ꯒꯚꯔꯟꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯄꯟꯆꯥꯌꯠꯀꯤ ꯂꯥꯛꯑꯒꯅ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟ ꯂꯩꯒꯅꯤ ꯖꯤꯜꯂꯥ ꯊꯥꯛꯇ ꯂꯥꯛꯑ ꯖꯤꯜꯂꯥ ꯑꯃ ꯂꯩꯗꯣꯏꯅꯤ ꯑꯩꯈꯣꯏ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯁꯤꯕꯣꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯋꯥꯔꯗ ꯃꯦꯝꯕꯔ ꯄ꯭ꯔꯙꯥꯟ ꯖꯤꯜꯂꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯝ ꯁꯚꯥꯗ ꯑꯀꯟꯕ ꯑꯦꯛꯁꯟ ꯑꯃ ꯍꯥꯏꯕꯗꯤ ꯃꯁꯤ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯂꯧꯍꯧꯔꯒꯅꯦ ꯒ꯭ꯔꯥꯝ ꯁꯚꯥꯗ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯑꯦꯅꯤ XYZ ꯆꯤꯡꯅꯕ ꯃꯤꯁꯤꯡꯁꯦ ꯀꯧꯈꯠꯂ ꯍꯪꯕꯒꯤ ꯑꯗꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯅꯕꯒꯤ ꯒ꯭ꯔꯥꯝ ꯁꯚꯥꯗ ꯄꯥꯁ ꯇꯧꯕ ꯍꯟꯗꯛꯀꯤ ꯀꯨꯝꯁꯤ ꯆꯍꯤꯁꯤꯒꯤ ꯑꯣꯏꯕ ꯂꯧꯔꯣꯛ ꯄꯟꯊꯥꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯈꯨꯟꯁꯤꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯑꯦꯅꯤ ꯆꯤꯡꯅꯕ ꯃꯤꯁꯤꯡꯗꯣ ꯀꯧꯈꯠꯂꯒ ꯍꯪꯕꯗ ꯃꯗꯨꯃꯥꯏꯅ ꯇꯧꯅꯗꯕꯤ ꯀꯥꯏꯅ ꯍꯥꯏꯗꯅ ꯇꯧꯅꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯒꯗꯕꯅꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯔꯤꯖꯣꯂꯨꯁꯟꯁꯦ ꯇꯥꯔꯒ ꯑꯩꯈꯣꯏ ꯑꯀꯟꯕ ꯆꯩꯔꯥꯛ ꯑꯃ ꯂꯩꯀꯥꯏꯁꯤꯒꯤ ꯌꯥꯗ꯭ꯔꯦꯀꯣ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤꯀೋ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯑꯩ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯒ꯭ꯔꯥꯝ ꯁꯚꯥꯗ ꯄꯨꯊꯣꯛꯇꯅ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯃꯁꯤꯒꯤ ꯄꯥꯁ ꯇꯧꯔꯤꯕ ꯆꯦꯁꯤ ꯑꯩꯈꯣꯏ DC ꯑꯩꯈꯣꯏ CO ꯌꯧꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯆꯤꯐ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯐꯤꯁꯥꯔꯁꯤ ꯌꯧꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ BDO ꯂꯦꯚꯦꯜꯗ BDOꯗꯒꯤ ꯀꯩꯗꯒꯤ ꯑꯗꯨꯝ SDO SDC ꯂꯣꯏ ꯂꯥꯛꯄ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯒ꯭ꯔꯥꯝ ꯁꯚꯥꯅ ꯄꯥꯁ ꯇꯧꯈ꯭ꯔꯕꯁꯤ ꯆꯍꯤ ꯑꯃꯗ ꯂꯩꯀꯥꯏꯗꯨꯗ ꯆꯤꯡꯅꯕ ꯃꯤ ꯂꯩꯕꯁꯤꯡꯁꯦ ꯅꯤꯁꯥ ꯆꯥꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯃꯣꯏ ꯅꯤꯁꯥꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯩ ꯊꯥꯗꯣꯛꯎꯕ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯉꯥꯏꯅꯗꯕ XYZ ꯀꯩꯒꯨꯝꯕ ꯑꯃ ꯍꯥꯏꯔꯁꯨ ꯄꯩꯁꯥ ꯈꯤꯇ ꯍꯪꯅꯔꯁꯨ ꯑꯗꯒꯤꯗꯤ ꯅꯪꯕꯨ ꯑꯗꯥꯏꯗ ꯌꯨ ꯊꯛꯀꯅꯨꯅꯦ ꯊꯛꯇꯅ ꯆꯥꯗꯅ ꯂꯩ ꯂꯧꯁꯤꯡ ꯀꯨꯝꯒꯦꯗꯤ ꯂꯩꯇꯦ ꯀꯩ ꯍꯦꯛ ꯉꯥꯡꯉꯨꯕ ꯑꯩꯈꯣꯏꯅꯗꯤ ꯀꯩꯁꯨꯝ ꯃꯥꯏꯟ ꯇꯧꯗꯅ ꯉꯥꯡꯊꯣꯛꯎꯕ ꯏꯆꯝ ꯆꯝꯕ ꯋꯥꯐꯝꯗ ꯑꯗꯨꯒ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯗꯨꯗꯤ XYZꯗꯨꯗꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯝ ꯊꯅꯝꯗꯣꯏꯅꯦꯕ ꯂꯃꯟ ꯁꯤꯡꯒꯦ ꯅꯪ ꯈꯪꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯀꯥꯏꯅ ꯁꯨꯝ ꯁꯤꯡꯕꯀꯣ ꯁꯨꯝꯕꯁꯤꯡꯁꯦ ꯑꯩ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯊꯥꯖꯩ ꯃꯔꯝꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯔꯥꯟ ꯁꯨꯛꯂꯩ ꯂꯩꯇꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯀꯩꯝ ꯍꯥꯏꯔꯨꯗꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯔꯨꯏ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯨꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯅꯠꯇꯅ ꯅꯤꯁꯥ ꯆꯥꯕꯗꯒꯤ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯅꯨꯡꯉꯥꯏꯕꯣꯏ ꯀꯩꯕꯣꯏ ꯑꯗꯨꯝ ꯃꯩ ꯇꯤꯛꯄꯗꯒꯤ ꯌꯥꯎꯊꯣꯛꯈꯤꯕ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯗꯣ ꯆꯨꯔꯨ ꯕꯤꯔꯤ ꯊꯛꯄꯗꯒꯤ ꯅꯠꯇ꯭ꯔꯒana ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯨꯝꯒꯦ ꯇꯧꯔ ꯃꯩꯈꯦꯠ ꯈꯦꯠꯂꯒ ꯁꯣꯏꯗꯅ ꯆꯥꯛꯈꯤꯕꯒꯨꯝꯀꯣ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯇꯝꯅꯅ ꯁꯤꯡꯅꯕ ꯑꯃ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯁꯨ ꯔꯤꯚꯦꯟꯁ ꯇꯧꯒꯦ ꯂꯃꯟ ꯁꯤꯡꯒꯦꯅ ꯈꯟꯕꯗꯣ ꯑꯗꯨꯒꯨꯝꯕꯅ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯟꯕꯤꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯚꯦꯟꯁꯟ ꯏꯁ ꯕꯦꯇꯔ ꯗꯦꯟ ꯀ꯭ꯌꯣꯔ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯦꯕ ꯑꯩꯒꯤ ꯑꯦꯔꯤꯌꯥꯗ ꯆꯥꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯏꯇꯥꯡ ꯈꯨꯂꯦꯟꯗ ꯆꯥꯈ꯭ꯔꯤꯕꯁꯦ ꯀꯝꯄ꯭ꯂꯦꯟ ꯇꯧꯋꯦꯕꯀꯣ ꯄꯨꯂꯤꯁꯇ ꯐꯥꯕ ꯉꯝꯗꯦꯕ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯗ꯭ꯔꯤꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯕꯤꯗ꯭ꯔꯤꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯤꯗ꯭ꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯪꯖꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯆꯤꯡꯅꯕ ꯂꯩꯕꯁꯤꯡꯗꯨ ꯈꯔ ꯍꯪꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯆꯤꯡꯅꯕ ꯂꯩꯕꯁꯤꯡꯁꯦ ꯈꯔ ꯆꯤꯡꯅꯩꯅꯦ ꯍꯥꯏꯅ ꯍꯪꯕ ꯍꯧꯔꯛꯄ ꯃꯇꯝꯗꯅꯦ
ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯃꯤꯗꯨꯁꯨ ꯑꯗꯨꯝ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯁꯤꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯁꯤ ꯃꯔꯥꯜ ꯂꯩꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅꯕꯗꯒꯤ ꯈꯥꯝꯗꯣꯛꯅꯕꯗ ꯐꯨꯅꯕꯗ ꯁꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯃꯤꯁꯤ ꯐꯥꯕ ꯉꯝꯗꯕ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯏꯟꯒꯤ ꯊꯣꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯈꯨꯠꯅꯗꯤ ꯄꯥꯏꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯂꯩꯀꯥꯏꯅ ꯂꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯋꯥꯔꯦꯞ ꯑꯃ ꯂꯩꯕꯗꯨꯅ ꯑꯩꯈꯣꯏꯗ ꯈꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯗꯣꯏꯅꯤ ꯄ꯭ꯂꯁ ꯑꯃꯨꯛꯀꯁꯨ ꯇꯧꯔꯛꯑꯒꯗꯤ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯑꯒꯗꯤ ꯃꯩ ꯆꯥꯛꯑꯦ ꯍꯧꯖꯤꯛ ꯀꯅꯥ ꯇꯥꯏꯅꯗꯣꯔꯤ ꯀꯅꯥꯝ ꯇꯥꯏꯅ ꯉꯝꯃꯣꯏ ꯐꯥꯁꯨ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯅꯕꯩ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯦ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯁꯨꯝ ꯍꯩꯅꯕꯤ ꯑꯣꯏꯅ ꯆꯠꯊꯈꯤꯗꯅꯕ ꯂꯩꯉꯥꯛꯅꯁꯨ ꯈꯤꯇꯪ ꯃꯁꯤ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯝ ꯁꯚꯥꯁꯤ ꯌꯥꯝ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏ ꯒ꯭ꯔꯥꯝ ꯁꯚꯥꯗ ꯄꯥꯁ ꯇꯧꯈꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯄꯥꯁ ꯇꯧꯈꯤꯕ ꯄꯣꯠꯁꯤ ꯂꯦꯝꯅ ꯃꯥꯡꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯀꯣ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯊꯥꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯅ ꯋꯥꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯃꯛꯇ ꯍꯥꯞꯄꯒꯁꯨ ꯍꯥꯏꯕ ꯋꯥꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁꯨꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯌꯥꯗꯦ ꯒ꯭ꯔꯥꯝ ꯁꯚꯥꯅ ꯄꯥꯁ ꯇꯧꯈꯤꯕꯁꯦ ꯃꯁꯤꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏ ꯉꯥꯛꯂꯧ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅꯕꯨꯗꯤ ꯀꯩꯁꯨꯝ ꯈꯪꯕꯤꯗꯕꯀꯣ ꯂꯩꯀꯥꯏ ꯑꯃꯗ ꯀ꯭ꯂꯕ ꯑꯃꯅ ꯂꯥꯎꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯂꯩꯕ ꯂꯩꯀꯥꯏꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯂꯤꯗꯔꯁꯤꯡꯗꯨꯅ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯂꯧꯔꯒ ꯂꯥꯎꯊꯣꯛꯄ ꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯒ ꯋꯥꯔꯗ ꯃꯦꯝꯕꯔ ꯑꯗꯨꯒ ꯄ꯭ꯔꯙꯥꯟ ꯖꯤꯂꯥꯁꯤꯡ ꯇꯥꯟꯅꯔꯀꯥꯟꯗ ꯃꯁꯤ ꯂꯣ ꯑꯃ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯁꯦꯜꯐ ꯒꯚꯔꯟꯃꯦꯟꯗ ꯂꯩꯔꯤꯕ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯑꯋꯥꯕꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯁꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯉꯝꯖꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯝꯖꯒꯗꯕ ꯊꯥꯛꯇ ꯑꯩꯈꯣꯏꯅ ꯑꯥꯏꯟ ꯁꯦꯝꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕꯀꯣ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯉꯝꯖꯒꯗꯕ ꯄꯣꯠꯇ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯗꯅ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯄꯣꯠꯇ ꯑꯩꯈꯣꯏꯅ ꯊꯝꯕꯁꯤ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯃꯌꯥꯝꯁꯨ ꯑꯩ ꯈꯛꯇꯅ ꯋꯥ ꯅꯠꯇꯕ ꯑꯩ ꯏꯊꯟꯗꯅ ꯐꯔꯀꯥꯟda ꯃꯌꯥꯝ ꯂꯣꯏ ꯐꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯩ ꯏꯁꯥꯗꯒꯤ ꯍꯧꯔꯀꯥꯟda ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯔꯤꯖꯣꯂꯨꯁꯟꯁꯤꯡ ꯂꯧꯕꯗꯣ ꯑꯩ ꯄꯥꯝꯖꯩ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡꯅ ꯑꯋꯥꯕ ꯊꯦꯡꯅꯔꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯏꯃꯥꯗꯨꯅ ꯀꯞꯄꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯨ ꯃꯤꯠꯇ ꯄꯤ ꯇꯥꯏꯌꯦꯕꯀꯣ ꯑꯁ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯃꯁꯤꯕꯨ ꯀꯅꯥ ꯇꯧꯔꯤꯖꯥꯠꯅꯣ ꯐꯥꯔꯒ ꯐꯨꯔ ꯐꯗꯝꯅꯦ ꯑꯩ ꯋꯥꯈꯜꯁꯤꯗꯀꯣ ꯃꯁꯤ ꯑꯃꯨꯛꯇꯪ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯉꯥꯎꯁꯤꯟꯅꯕꯩꯔꯥ ꯑꯁꯥꯃꯛꯇ ꯂꯧꯃꯤꯗꯨꯗ ꯄꯦꯟꯗꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯎꯕ ꯑꯩꯈꯣꯏꯗ ꯄꯦꯟꯗꯦꯕ ꯊꯃꯣꯏꯁꯦ ꯑꯩꯈꯣꯏꯁꯨ ꯏꯁꯥꯁꯨ ꯂꯧ ꯎꯖꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯂꯧ ꯈꯥꯎꯏ ꯂꯧ ꯄꯦꯡꯉꯤꯀꯣ ꯃꯇꯝꯒꯤ ꯑꯣꯏꯕ ꯍꯥꯔꯒꯤ ꯏꯁꯨ ꯂꯥꯛꯀꯥꯟꯗ ꯃꯌꯥꯝꯒꯤ ꯑꯣꯏꯕꯒ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯈꯣꯏꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯦꯀꯣ ꯈꯣꯏꯅꯕ ꯍꯣꯠꯅꯕꯗ ꯐꯧ ꯇꯥꯏꯔꯒ ꯑꯩꯈꯣꯏ ꯂꯧꯁꯦ ꯈꯣꯏꯗꯣꯏꯅꯦꯕ ꯎꯗꯗꯤ ꯌꯥꯗꯕꯅꯤ ꯆꯥꯗꯗꯤ ꯌꯥꯗꯕꯅꯤꯅ ꯐꯧꯁꯦ ꯇꯥꯏꯔꯅꯤ ꯑꯔꯩꯕ ꯂꯧ ꯈꯣꯏꯔꯛꯑꯅꯤ ꯂꯧꯁꯦ ꯑꯃꯨꯛꯇꯪ ꯈꯣꯏꯔ ꯍꯨꯟꯕ ꯌꯥꯕ꯭ꯔꯥ ꯅꯠꯇꯦ ꯌꯥꯗꯦ ꯂꯧ ꯑꯍꯨꯝ ꯂꯧꯃꯩꯔꯛ ꯈꯣꯏꯗꯣꯏꯅꯤ ꯍꯦꯛ ꯂꯧ ꯂꯣꯏꯕ ꯍꯧꯖꯤꯛꯁꯦ ꯈꯣꯏꯅꯕ ꯍꯧꯔꯕꯅꯤ ꯀꯥꯂꯦꯟ ꯊꯥꯗ ꯂꯧ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯤꯀꯣ ꯑꯗꯩ ꯑꯃꯨꯛ ꯂꯧ ꯎꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯖꯨꯟ ꯖꯨꯂꯥꯏꯁꯦ ꯅꯩꯗꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯦꯛꯇ ꯈꯣꯏꯗꯣꯔꯤꯕꯅꯤ ꯂꯧꯁꯦ ꯍꯨꯟꯕ ꯌꯥꯅꯕ ꯂꯤꯡꯕ ꯌꯥꯅꯕ ꯍꯨꯟꯕ ꯌꯥꯅꯕ ꯀꯅꯥꯒꯨꯝꯕ ꯂꯩꯖꯕ ꯈꯔꯅ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯈꯣꯏ ꯀꯅꯥꯒꯨꯝꯕ ꯂꯩꯖꯗꯕ ꯈꯔꯅ ꯑꯅꯤꯔꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯕꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯕꯤꯈꯤꯗꯨꯁꯨ ꯂꯧꯃꯤ ꯂꯨꯞꯀꯤꯅ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯁꯨ ꯌꯥꯝ ꯆꯨꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕ ꯈꯨꯗꯤꯡꯁꯦ ꯑꯩ ꯉꯁꯤ ꯍꯌꯦꯡꯁꯦ ꯂꯩꯀꯥꯏꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯌꯦꯕ ꯂꯩꯀꯥꯏꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯌꯦꯕ ꯑꯩ ꯄꯣꯌꯦꯡ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯩ ꯐꯧꯕꯣꯠ ꯑꯃ ꯇꯥꯏ ꯇꯥꯔꯗꯤ ꯑꯩ ꯏꯅꯞ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯃꯤꯒꯤ 1,000 ꯑꯃ ꯄꯤꯕ ꯀꯣꯟꯅꯗꯣꯏꯅꯦꯕ ꯑꯩꯒꯤ ꯄꯣꯌꯦꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯋꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤꯗꯤ ꯂꯧ ꯎꯖꯕ ꯐꯥꯔꯃꯔꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯧꯁꯥꯟ ꯈꯔ ꯄꯤꯖꯈ꯭ꯔꯒꯁꯨ ꯂꯩꯍꯧꯔꯤꯕ ꯈꯔꯗꯨꯅ ꯆꯥꯁꯨ ꯆꯥꯗꯣꯏꯅꯤ ꯂꯩꯇꯕꯁꯨ ꯑꯃꯨꯛꯀ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯄꯣꯌꯦꯡ ꯁꯤꯡꯌꯦꯟ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯁꯤꯡꯌꯦꯟ ꯁꯤꯡꯂꯨꯞꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯗꯨꯗꯒꯤ ꯑꯣꯏꯅ ꯌꯨꯁ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯎꯖꯔꯤꯕ ꯂꯧꯁꯤꯅ ꯃꯤꯉꯣꯟꯗꯩ ꯋꯥꯏꯕ ꯑꯣꯏꯔꯣ ꯏꯁꯥꯒꯤꯕꯨ ꯑꯣꯏꯔꯣꯀꯣ ꯁꯪꯒꯝ 2 ꯈꯪꯗꯦ 3 ꯈꯪꯗꯦ ꯇꯥꯗꯅ ꯑꯩꯈꯣꯏ ꯎꯗꯣꯏꯅꯦꯕ 2 3 ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯆꯥꯕ ꯀꯣꯟꯅꯗꯦ ꯄ꯭ꯂꯁ ꯁꯤꯖꯤꯟꯅꯕ ꯀꯣꯟꯅꯗꯦꯕ ꯁꯪꯒꯝ 3 4 ꯎꯈꯤ ꯇꯥꯔꯗꯤ ꯄꯔꯤ ꯑꯃ ꯎꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏꯗ ꯁꯤꯖꯤꯟꯅꯕ ꯀꯣꯟꯅꯔꯛꯑꯦꯕꯀꯣ ꯃꯤ 5 10 ꯆꯥꯕ ꯏꯃꯨꯡꯗꯗꯤ ꯂꯧ ꯁꯪꯒꯝ 2 ꯎꯕꯗ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯀꯣꯟꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯑꯗꯨꯒ ꯃꯤꯒꯤ ꯐꯧꯕꯩꯕꯨ ꯃꯩ ꯊꯥꯕꯁꯦ ꯇꯣꯇꯦꯜꯂꯤ ꯃꯁꯤ ꯌꯥꯝꯅ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯃꯁꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯟꯗꯦꯝ ꯇꯧꯏ ꯁ꯭ꯇ꯭ꯔꯣꯡꯂꯤ ꯑꯩ ꯀꯟꯗꯦꯝ ꯇꯧꯏ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯐꯥꯔꯃꯔꯁꯤꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯒ ꯑꯩꯈꯣꯏꯁꯦ ꯀꯞꯄꯒ ꯃꯤꯉꯣꯟꯗꯁꯨ ꯂꯧꯁꯥꯟ ꯄꯤꯕ ꯏꯁꯥꯒꯤ ꯑꯣꯏꯕꯁꯨ ꯄ꯭ꯔꯣꯄꯔꯇꯤ ꯂꯩꯖꯗꯕꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯁꯨ ꯑꯣꯏꯕ ꯑꯦꯋꯥꯔꯅꯦꯁꯁꯦ ꯐꯖꯅ ꯄꯤꯕꯤꯔꯒꯅꯦ ꯈꯨꯡꯒꯪꯗ ꯀꯨꯝꯊꯔꯒ ꯒ꯭ꯔꯥꯝ ꯁꯚꯥ ꯐꯝꯕ ꯃꯇꯝ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯕꯤꯔꯀꯥꯟꯗ ꯖꯨꯟ ꯖꯨꯂꯥꯏꯗ ꯏꯟꯁꯨꯔꯦꯟꯁ ꯑꯩꯈꯣꯏꯒꯤ ꯌꯥꯎꯕ ꯌꯥꯕ ꯂꯩ ꯀ꯭ꯔꯣꯞ ꯏꯟꯁꯨꯔꯦꯟꯁ ꯀꯩꯒꯨꯝꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯁꯗꯟꯂꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯠ ꯗꯦꯃꯦꯖ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯥꯏꯇꯤꯅꯆꯤꯡꯕꯗ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯂꯧꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯏꯁꯥꯒꯤ ꯄꯇꯥ ꯅꯠꯇꯦ ꯑꯗꯒꯤ ꯏꯁꯥꯅ ꯑꯦꯋꯦꯌꯔ ꯑꯣꯏꯕ ꯅꯠꯇꯦ ꯁꯨꯞꯅꯒꯤ ꯂꯧꯗꯨ ꯎꯔꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯦꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯕꯗ ꯎꯅꯔꯤ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯄꯤꯕ ꯌꯥꯕ ꯃꯇꯦꯡꯁꯨ ꯄꯤꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯡꯒꯪꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯖꯅ ꯄꯤꯕꯤꯔꯀꯥꯟꯗ ꯌꯥꯝꯗꯕ ꯃꯥꯒꯤ ꯏꯟꯁꯨꯔꯦꯟꯁ ꯊꯤꯐꯝ ꯊꯣꯛꯄꯗꯨ ꯊꯤꯔꯀꯥꯟꯗ ꯍꯌꯦꯡ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯕ ꯃꯇꯝꯗ ꯈꯤꯇꯪ ꯀꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯨ ꯑꯩ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯐꯝꯗꯨꯗ
ꯑꯩꯈꯣꯏ ꯁꯦꯛꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤꯗꯤ ꯑꯣꯅꯦꯕꯜ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯩ ꯏꯄꯥ ꯗꯤꯡꯒꯣꯅ ꯆꯠꯇꯅ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯗꯅꯀꯣ ꯑꯁ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤꯗ ꯑꯩꯈꯣꯏ ꯏꯃꯥꯗꯨꯅꯒ ꯃꯉꯣꯟꯗ ꯀꯣꯜꯂ ꯀꯞꯄꯗꯣꯀꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯄꯣꯀꯦꯠꯇꯒꯤ ꯄꯥꯡꯖꯕꯅꯤ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯐꯪꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯪꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯎꯗ ꯎꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯈꯟꯗ ꯈꯟꯕ ꯄꯪꯇꯧꯗ ꯇꯧꯕꯁꯤꯁꯨ ꯑꯩꯈꯣꯏꯕꯨ ꯒꯥꯏꯗ ꯇꯧꯕꯤꯅꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩ ꯂꯩꯖꯩ ꯑꯗꯨꯅ ꯀ꯭ꯔꯣꯞ ꯏꯟꯁꯨꯔꯦꯟꯁꯁꯤ ꯖꯨꯟ ꯖꯨꯂꯥꯏ ꯁ꯭ꯋꯥꯏꯗ ꯖꯨꯂꯥꯏꯒꯤ 32ꯗ ꯂꯣꯏ ꯍꯥꯏ ꯖꯨꯟꯗꯒꯤ ꯑꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯗꯕꯅꯤ ꯍꯥꯏ ꯀ꯭ꯔꯣꯞ ꯏꯟꯁꯨꯔꯦꯟꯁꯁꯤꯕꯣꯕꯀꯣ ꯑꯗꯨꯕꯨ ꯌꯥꯝ ꯀꯨꯞꯅ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯗ ꯐꯤꯜꯗꯨꯗ ꯑꯦꯛꯁꯄꯔꯠꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯀꯩꯗꯧꯕ ꯌꯥꯒꯦ ꯐꯥꯔꯃꯔ ꯑꯃꯅ ꯑꯗꯩ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ KCCꯒꯤ ꯑꯣꯏꯕ ꯀꯤꯁꯥꯟ ꯀ꯭ꯔꯦꯗꯤꯠꯀꯤ ꯑꯣꯏꯕ ꯑꯗꯨꯝꯕ KCC ꯂꯣꯟꯒꯁꯦ ꯂꯧꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄ ꯑꯗꯨ AGCꯅꯒ ꯁꯔꯀꯜ AGCꯅꯒ ꯑꯏꯕ ꯑꯃ ꯄꯤꯕꯤꯔꯗꯤ ꯈꯤꯇꯪꯒ ꯀꯨꯏ ꯍꯥꯏꯕ ꯑꯃ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯇꯥꯖꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯔꯒꯗꯤ ꯂꯧ ꯎꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯍꯦꯛꯇ ꯉꯝꯗꯕ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯂꯣꯟ ꯄꯤꯌꯨ ꯀꯥꯏꯗꯤ ꯍꯦꯛꯇ ꯕꯦꯡꯅꯁꯨ ꯄꯤꯅꯤꯡꯗꯕ ꯑꯗꯨꯕꯨ ꯃꯔꯤ ꯂꯩꯅꯕ ꯑꯩꯒꯤ ꯄꯇꯥꯗꯨꯒ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯨꯒ ꯆꯥꯟꯅꯔꯒꯗꯤ ꯃꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗ ꯌꯥꯝ ꯀꯥꯟꯅꯩ ꯈꯟꯖꯩ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯤꯡꯗꯣꯏꯅꯦꯕ ꯑꯩꯈꯣꯏ KCCꯒꯤ ꯂꯣꯟꯁꯦ ꯑꯩꯅ ꯉꯁꯤ ꯂꯧꯔꯨꯕꯁꯦ ꯀ꯭ꯔꯣꯞ ꯁꯤꯖꯟꯗꯨ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯆꯍꯤꯗꯨ ꯐꯥꯔꯀꯥꯟꯗ ꯁꯤꯡꯗꯣꯏꯅꯤꯅ ꯈꯤꯇꯪ ꯑꯗꯨꯝꯕꯁꯤꯡꯗꯨ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯁꯨꯝꯕ ꯐꯤꯜꯁꯦ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯌꯥꯝ ꯍꯦꯟꯅ ꯀꯩ ꯍꯥꯏꯅꯤꯀꯣ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀ꯭ꯔꯣꯅꯤꯛ ꯗꯤꯖꯤꯖ ꯑꯃ ꯅꯥꯕꯒ ꯆꯞ ꯃꯥꯟꯅꯩꯅꯤꯅ ꯈꯤꯇꯪ ꯐꯔꯛꯅꯕꯁꯦ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯌꯥꯒꯦꯁꯦ ꯁꯔꯀꯜꯒꯤ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯐꯤꯜꯗ ꯀꯨꯝꯊꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯣꯠꯅꯕꯤꯕ ꯍꯣꯠꯁꯨ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯣꯠꯅꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯩꯈꯣꯏꯃꯛꯁꯨ ꯏꯁꯥꯃꯛꯁꯨ ꯀꯩꯗꯧꯕ ꯌꯥꯒꯦꯁꯦ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯀꯩꯗꯧꯕ ꯌꯥꯒꯦꯁꯦ ꯂꯩꯀꯥꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯄꯟꯆꯥꯌꯠꯀꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯂꯣꯀꯦꯜ ꯀ꯭ꯂꯕꯀꯤꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯂꯧꯃꯤ ꯂꯨꯀꯤꯕꯨ ꯑꯣꯏꯔꯣ ꯑꯗꯣꯝꯗ ꯑꯦꯡꯒꯜꯗꯨ ꯆꯪꯁꯤꯜꯂꯀꯥꯟꯗ ꯏꯐꯔꯠꯇꯨ ꯄꯤꯁꯜꯂꯀꯥꯟꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯨ ꯄꯤꯔꯒꯗꯤ ꯄꯤ ꯇꯥꯔꯤꯕꯁꯤꯡꯅ ꯈꯤꯇꯪ ꯑꯣꯏꯁꯨ ꯀꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯔꯤꯗ ꯃꯇꯦꯡ ꯄꯥꯡ ꯌꯥꯒꯦꯁꯦ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯡꯁꯨ ꯆꯪꯁꯤꯜꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩ ꯑꯣꯖꯥꯁꯨ ꯑꯣꯖꯤꯠꯀꯤꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯀꯔꯤꯗꯤ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯥꯟ ꯒ꯭ꯔꯥꯎꯟꯗ ꯃꯌꯥꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯅꯤ ꯄꯥꯡꯉꯤꯕ ꯃꯇꯦꯡꯗꯨꯅ ꯇꯥꯈꯤꯕ ꯄꯤꯔꯥꯡꯗꯨꯒꯤꯗꯤ ꯃꯍꯨꯠ ꯁꯤꯟꯅꯕꯗꯤ ꯌꯥꯕꯗꯤ ꯅꯠꯇꯦ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯏ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯦꯕꯜꯁꯤꯗ ꯐꯝꯃꯒ ꯅꯩꯅꯖꯔꯤꯁꯦ ꯉꯁꯤ ꯈꯛꯇ ꯃꯃꯥꯡꯒꯤ ꯇꯥꯝꯗ ꯍꯥꯏꯔꯤꯕ ꯐꯧꯒꯣꯏ ꯃꯩ ꯊꯥꯕꯒꯤꯁꯦ ꯑꯗꯨꯝ ꯅꯩꯅꯗꯨꯅ ꯂꯥꯛꯑꯕꯅꯤ ꯑꯗꯣ ꯑꯦꯋꯦꯔꯅꯦꯁ ꯄꯤꯔꯒ ꯂꯥꯛꯏꯕꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯕꯣꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯀ꯭ꯔꯣꯞ ꯏꯟꯁꯨꯔꯦꯟꯁꯀꯨꯝꯕ ꯒꯚꯔꯟꯃꯦꯟꯠ ꯁꯥꯏꯠꯇꯒꯤ ꯇꯧꯕ ꯌꯥꯕꯁꯤꯡ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯗꯨꯃ ꯇꯣꯉꯥꯟꯅ ꯊꯝꯕ ꯀꯥꯟꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯔ ꯇꯧꯕꯤꯒꯗꯕ ꯈꯔ ꯂꯩ ꯑꯗꯨꯃꯛꯄꯨ ꯃꯁꯤꯁꯨ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯑꯣꯏꯅ ꯊꯝꯃꯀꯥꯟꯗ ꯐꯧꯒꯣꯏ ꯃꯩ ꯊꯥꯔꯀꯥꯟꯗ ꯂꯥꯛꯏꯕ ꯈꯨꯗꯣꯡꯊꯤꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯀꯔꯝꯍꯥꯏꯅ ꯐꯤꯜ ꯇꯧꯕꯤꯕꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯀꯃꯥꯏꯅ ꯊꯝꯕꯤꯒꯦ ꯑꯣꯖꯥ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯐꯧꯒꯣꯏ ꯃꯩ ꯊꯥꯕ ꯍꯥꯏꯕꯁꯤ ꯂꯧꯃꯤ ꯃꯩ ꯊꯥꯕꯒ ꯆꯞ ꯃꯥꯟꯅꯩꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯑꯌꯥꯝꯕꯅ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯅ ꯂꯧꯁꯤ ꯎꯕꯅꯤ ꯁ꯭ꯋꯥꯏꯗ ꯎꯔꯤꯕꯣꯛꯇ ꯊꯥꯡꯃꯩꯕꯟꯗ ꯎꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯊꯥꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ 100ꯒꯤ ꯃꯅꯨꯡꯗ 80%ꯗꯤ ꯑꯩꯈꯣꯏꯒꯤ ꯐꯧꯗꯝꯕꯤ ꯃꯤꯒꯤ ꯂꯧꯁꯥꯟ ꯎꯕꯅ ꯑꯌꯥꯝꯕ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯀꯞꯄꯤꯁꯦ ꯃꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯃꯣꯏ ꯑꯗꯨꯒ ꯂꯧꯁꯤ ꯂꯧꯁꯥꯟ ꯑꯣꯏꯔꯝꯒꯅꯤ ꯀꯞꯄꯁꯤꯗ ꯏꯃꯨꯡꯗꯨꯗ ꯍꯦꯛ ꯁꯗꯟꯂꯤ ꯃꯤ ꯑꯃ ꯂꯩꯇꯕ ꯑꯗꯨꯝꯅ ꯀꯞꯄꯒꯤ ꯇꯦꯡꯊꯥ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯔꯝꯒꯅꯤ ꯇꯁꯦꯡꯅꯃꯛꯀꯤ ꯂꯧꯃꯤꯒꯤꯗꯤ ꯐꯧ ꯍꯥꯏꯕꯁꯦ ꯃꯁꯤ ꯊꯥꯗꯣꯛꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯒꯤ ꯂꯩꯔꯤꯕ ꯕꯦꯡ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯒꯤ ꯁꯦꯡꯒꯥꯎꯁꯦ ꯃꯁꯤ ꯃꯩ ꯊꯥꯗꯣꯛꯄꯒꯨꯝꯕꯅꯤ ꯄꯥꯛꯁꯤ ꯃꯩ ꯊꯥꯗꯣꯛꯄꯒꯨꯝꯕꯅꯤ ꯃꯔꯝꯗꯤ ꯎꯕꯗꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯗꯨꯒꯤꯗꯨ ꯄꯨꯂꯞ ꯂꯩꯖꯔꯒ ꯃꯦꯗꯥꯝ ꯕꯣꯕꯤꯅ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯒꯤ ꯑꯦꯗꯃꯤꯁꯟ ꯑꯣꯏꯔꯦ ꯐꯧ ꯇꯥꯏꯌꯨ ꯅꯨꯄꯤ ꯑꯗꯒꯤ ꯅꯥꯔꯦ ꯐꯧ ꯇꯥꯏꯌꯨ ꯅꯨꯄꯤ ꯑꯦꯗꯃꯤꯁꯟꯒꯤ ꯑꯣꯏꯔꯦ ꯐꯧ ꯇꯥꯏꯌꯨ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯂꯩꯔꯦ ꯈꯣꯡꯀꯥꯎ ꯂꯩꯔꯦ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯁꯤ ꯐꯧꯁꯤꯅ ꯁꯣꯜꯕ ꯇꯧꯔꯤꯕꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯥꯡꯒꯣꯏ ꯇꯥꯅ ꯊꯥꯗꯣꯛꯄꯤꯈꯤꯕ ꯇꯥꯔꯒꯗꯤ ꯏꯃꯨꯡ ꯑꯗꯨꯅ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMGꯅ ꯂꯧꯖꯔꯤꯕ ꯊꯧꯗꯥꯡꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗꯥꯡꯄꯣꯛꯇꯒꯤ ꯀꯩꯅꯣꯗ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯗꯥꯡꯕꯟꯒꯤ ꯃꯃꯥꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯦꯟ ꯁꯖꯤꯛꯀꯤꯗꯣ ꯃꯗꯨ ꯌꯦꯡꯉꯣ ꯃꯌꯥꯝꯅ ꯎꯅꯕꯁꯤꯗꯒꯤ ꯃꯣꯏꯅ ꯀꯌꯥꯝ ꯍꯦꯟꯅ ꯆꯪꯉꯝꯕꯗꯒꯤꯕꯨ ꯃꯣꯏꯗꯥꯡ ꯄꯣꯁꯇꯒꯤ ꯃꯥ ꯚꯔꯥ ꯇꯥꯅ ꯃꯩ ꯃꯄꯥꯝꯗ ꯂꯥꯛ ꯎꯖꯔꯤꯅꯦꯕ ꯑꯗꯨ ꯆꯍꯤ 10 ꯐꯥꯔꯕꯅꯦꯕ ꯑꯗꯨ ꯎꯖꯔꯤꯕꯁꯤ ꯃꯌꯥꯝꯗꯤ ꯑꯗꯨꯋꯥꯏꯗꯒꯤ ꯂꯩꯕꯗꯨꯗꯤ ꯂꯧꯀꯣꯟꯗꯨꯗ ꯌꯨꯝꯗꯒꯤ ꯈꯣꯡꯀꯥꯞ 10 ꯅꯠꯇ꯭ꯔꯒꯅ ½ ꯀꯤꯂꯣꯃꯤꯇꯔ ꯆꯠ ꯎꯕꯅꯦꯕ ꯃꯥꯗꯤ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯝ ꯁꯥꯡꯅ ꯂꯥꯛꯀꯦ ꯌꯦꯡꯉꯣ ꯑꯃꯨꯛ ꯎꯅꯕ ꯆꯠꯄꯁꯦ ꯃꯁꯤꯗ ꯃꯥ ꯚꯔꯥ ꯀꯌꯥꯝ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯃꯥꯅ ꯀꯥꯏꯔꯤꯕ ꯊꯃꯣꯏꯗꯣ ꯃꯗꯨꯗꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯣ ꯃꯗꯨꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯤꯁꯤꯡ
ꯇꯔꯥꯗꯣ ꯄꯤꯕꯅꯦꯕ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯑꯣꯄꯟꯅꯔꯅꯦꯕ ꯑꯩꯈꯣꯏ LMGꯗꯧꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯀꯌꯥ ꯌꯥꯎꯔꯒ ꯑꯗꯨꯝ ꯂꯧ ꯂꯧꯔꯥꯡꯒꯤ ꯚꯦꯂꯨꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯐꯧ ꯁꯪꯕꯥꯏꯗ ꯂꯨꯄꯥ 1,000 ꯄꯤꯕ ꯃꯇꯝꯗ ꯂꯧꯔꯥꯛꯇꯨ ꯐꯧꯕꯣꯠ 50 ꯊꯣꯛꯄꯗ ꯂꯥꯝ 10,000 ꯂꯥꯝ 10,000 ꯑꯁꯤ ꯌꯥꯝꯗꯦꯕ ꯌꯥꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯂꯥꯟ ꯃꯔꯛ ꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯋꯥꯈꯜ ꯋꯥꯏ ꯑꯗꯒꯤ ꯑꯦꯅꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯁꯣꯛꯏ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯌꯥꯝ ꯋꯥꯅ ꯎꯖꯕ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯀꯧꯇ꯭ꯔꯨꯛꯀꯤ ꯂꯩꯕ ꯔꯦꯟꯖꯗꯨꯒꯤ ꯃꯌꯥꯅꯦꯕ ꯃꯗꯨꯗ ꯂꯧ ꯁꯨꯕ ꯍꯥꯏꯕꯁꯤ ꯊꯃꯣꯏ ꯔꯤꯛꯁ ꯑꯃꯅꯤ ꯌꯥꯝꯅ ꯔꯤꯛꯁ ꯑꯃꯗ ꯁꯨꯔꯤꯅꯦꯕ ꯑꯗꯨꯒ ꯁꯤꯕ ꯅꯥꯕ ꯀꯤꯗꯅ ꯇꯧꯔꯤ ꯊꯕꯛꯅꯦꯕ ꯍꯌꯦꯡꯗꯤ ꯊꯋꯥꯏꯒ ꯀꯩ ꯌꯧꯔꯅꯤꯅ ꯍꯔꯥꯎꯖꯗꯅ ꯀꯩꯗꯨ ꯁꯦꯡꯗꯣꯛꯆꯗꯅ ꯑꯩꯈꯣꯏꯒꯤ ꯙꯨꯛ ꯊꯥꯡꯃꯩ ꯊꯥꯗꯅ ꯕꯣꯔꯥ ꯂꯥꯡꯖꯗꯅ ꯍꯔꯥꯎꯅ ꯂꯩꯔꯕ ꯀꯥꯟꯗꯨꯗ ꯐꯧ ꯃꯩ ꯆꯥꯏꯅ ꯐꯣꯟ ꯇꯧꯔꯛꯄ ꯀꯥꯟꯗ ꯍꯥꯏꯔꯤꯕ ꯏꯃꯨꯡꯗꯣ ꯑꯍꯤꯡ ꯁꯨꯡꯇꯨꯝ ꯇꯨꯝꯗꯦ ꯀꯞꯄꯒꯤ ꯃꯈꯣꯟꯁꯤꯅ ꯂꯩꯀꯥꯏꯗꯨꯒꯤ ꯄꯥꯎ ꯂꯧꯕ ꯃꯆꯥꯅꯤꯃꯠꯇ ꯄꯥꯎ ꯂꯧꯕꯗ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯀꯔꯤꯗꯒꯤ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕꯁꯤ ꯑꯩ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗ ꯄꯟꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯧꯄꯨ ꯑꯣꯏꯔꯤꯕ ꯑꯌꯥꯝꯕꯅ ꯏꯝꯐꯥꯜ ꯂꯣꯝꯒꯤ ꯂꯧꯁꯤ ꯑꯌꯥꯝꯕ ꯑꯣꯏ ꯑꯗꯨꯅ ꯂꯧꯄꯨ ꯑꯣꯏꯔꯤꯕ ꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ 10 ꯎꯔꯕ ꯃꯤ ꯑꯃ ꯐꯠ ꯂꯥꯎ ꯁꯠꯇꯣꯛꯑꯒ ꯑꯇꯣꯞꯄ ꯑꯃꯗ ꯐꯠ ꯂꯥꯎ ꯎꯍꯟꯕ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄꯗꯒꯤ ꯆꯥꯛꯄꯁꯨ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯉꯁꯥꯏꯒꯤ ꯂꯧ ꯍꯥꯟꯅ ꯎꯈꯤꯕ ꯃꯤꯗꯨꯒ ꯅꯨꯡꯉꯥꯏꯅꯗꯕ ꯄꯣꯠ ꯑꯃꯈꯛ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯆꯍꯤ 10 ꯎꯖꯔꯕꯗꯣ ꯃꯗꯨ ꯁꯠꯇꯣꯛꯑꯒ ꯑꯃꯗ ꯎꯕꯁꯦ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕ ꯑꯥꯎ ꯑꯗꯨꯝꯕꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯏ ꯂꯥꯛꯁꯨ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯤ ꯁꯨꯕꯗꯅ ꯀꯃꯥꯏꯅ ꯇꯧꯔꯦꯒ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯐꯧꯕꯩ ꯃꯩ ꯊꯥꯔꯤꯕꯁꯤ ꯂꯩꯔꯤꯕ ꯐꯧꯕꯩꯗꯨꯒ ꯌꯥꯝꯅ ꯅꯛꯅꯕ ꯈꯨꯟ ꯑꯣꯏꯗꯦꯕ ꯂꯥꯞꯅ ꯂꯩꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯧꯐꯝ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯅꯛꯄ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯧꯗꯤ ꯎꯅꯤꯡꯉꯒ ꯎꯕ ꯐꯪꯗꯕ ꯃꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯊꯥꯔꯒ ꯊꯥꯕ ꯇꯥꯔꯒꯗꯤ ꯁꯝꯅ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏ 30,000 ꯁꯨꯝ ꯃꯥꯡꯁꯤꯜꯂꯒꯗꯤ ꯑꯩ ꯑꯅꯤꯔꯛ ꯁꯨꯅ ꯎꯅꯤꯡꯉꯣꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥ ꯅꯛꯄ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯃꯌꯥꯗ ꯅꯛꯄ ꯃꯤꯗꯨꯅꯗꯤ ꯑꯗꯨꯝ ꯎꯖꯒꯗꯣꯔꯤꯅꯦꯕ ꯃꯥ ꯁꯪꯖꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯆꯥꯔꯣꯏ ꯍꯥꯏꯗꯅ ꯉꯁꯥꯏ ꯀꯩꯅꯣꯗꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯧꯄꯨꯁꯨ ꯈꯟꯗꯣꯔꯤꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯇꯧꯍꯩꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝ ꯑꯇꯩ ꯂꯥꯟ ꯌꯥꯎꯗꯕ ꯌꯥꯏ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛꯁꯦ ꯃꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦꯕ ꯑꯗꯨꯗ ꯄꯣꯏꯟ ꯌꯥꯝ ꯐꯖꯕ ꯑꯅꯤ ꯊꯣꯛꯂꯛꯑꯦ ꯂꯧ ꯁꯠꯄꯒꯤ ꯁꯤꯁꯇꯦꯝꯁꯤꯃꯗ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯅꯗꯕ ꯃꯆꯥ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯂꯧ ꯎꯔꯤꯕꯁꯤꯡꯒ ꯂꯧꯄꯨꯁꯤꯡꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯒꯗꯕ ꯄꯣꯠꯁꯤ ꯈꯤꯇꯪ ꯃꯃꯨꯠ ꯇꯥꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯥꯏꯗꯤ ꯂꯧ ꯁꯠꯄꯒꯤ ꯁꯤꯁꯇꯦꯝꯁꯤꯗꯅꯤꯀꯣ ꯀꯩꯅꯣꯗꯤ ꯂꯩ ꯇꯁꯦꯡꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟ ꯑꯃ ꯄꯥꯁ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯆꯨꯝ ꯐꯥꯔꯕꯦꯜꯂꯤꯗ ꯍꯥꯏꯅꯕ ꯂꯩ ꯑꯗꯨꯕꯨ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯂꯧ ꯁꯠꯄ ꯍꯥꯏꯁꯤ ꯆꯍꯤ ꯑꯗꯨꯛ ꯄꯤꯕ ꯑꯗꯒꯤ ꯂꯩꯗꯤ ꯂꯩꯌꯦꯕꯀꯣ ꯃꯇꯝ ꯄꯤꯕ ꯑꯗꯨꯒꯨꯝꯕꯗꯤ ꯆꯠꯅꯕꯤꯕꯨꯗꯤ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯑꯥꯏꯟꯅꯗꯤ ꯂꯩꯇꯕꯅꯤꯅ ꯃꯤꯗꯨꯅ ꯁꯠꯅꯤꯡꯉꯒꯗꯤ ꯁꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯩꯉꯣꯟꯗ ꯂꯩꯒꯅꯦꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯧ ꯎꯕ ꯊꯕꯛ ꯆꯤꯟꯕ ꯀꯥꯡꯕꯨꯅ ꯎꯗꯕꯒꯤ ꯋꯥꯅꯤ ꯎꯖꯒꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯆꯨꯝꯃꯤ ꯀꯩꯅꯣ ꯁꯪꯉꯝꯗ ꯂꯨꯄꯥ 1,50,000 ꯌꯨꯝꯈꯥꯗ ꯑꯗꯩ ꯈꯤꯇꯪ ꯆꯠꯂꯒ 1,00,000 ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯕꯟꯙꯣꯞ ꯂꯧꯅꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯆꯠꯅꯕꯤꯁꯦ ꯃꯁꯤꯒꯤꯁꯤꯃ ꯑꯩꯈꯣꯏ ꯑꯥꯏꯟ ꯑꯃ ꯑꯣꯏꯅ ꯄꯥꯁ ꯇꯧꯕ ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠꯀꯤ ꯏꯂꯦꯛꯁꯟꯒꯨꯝꯕ ꯃꯌꯥꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟꯁꯤꯗꯤ ꯚꯣꯠꯁꯤꯗꯤ ꯄꯤꯛꯑꯒ ꯌꯥꯝ ꯈꯠꯅꯕ ꯈꯣꯠꯅꯕꯁꯦ ꯌꯥꯝ ꯍꯦꯜꯂꯤꯗꯅ MP इलेक्शन थोड़ना कनो तौरoi अदगी MLA की तौरoi जिला की तौरoi क्वाई लुबे इलेक्शन से वो इंगई प्रॉब्लम चावेबा अदई मतंग दजु ngasai nungaina da bukona ba aduma dagi tawbasu aikoi yawe na khali adu ani ahum subadana aikoi phajana pam bhoraga maduda makoi phobei oibanina ngasai gi beri matek churuk matek se lomi chatpajina hek lang tharamba मधु वांगजिंगलोमदा अमा चाखिबा चाखपसि मया नकपदुदा मोय युगुम थामबु ओइबा जानेबा हाबि यु थबुगि चेरंग डिस्पो ग्लास बटल तारमेबा अदुदगी अखोय लौदु समनरगा चाखिबा अदुगुमसु लई थोक्तबा नते आव अदुगा अइना तहुनिंगबसि अखोय हुजिगि कैनोगी जि अहानदा चाखप कदाम मे हि चाखपसिदा अखोयना सोशल मीडियादा लावे यारगदि अहिंग लेपियु हाइबको अखोय खुंददि कमाय तवे अखोय क्लबना कर्फ्यू थमेबा इफ अनरिजनेबल मरम चादना करीब लबुक लेरबा
ꯑꯩꯈꯣꯏ ꯃꯗꯣ ꯑꯩꯈꯣꯏ ꯃꯥ responsible. ꯃꯥꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯒꯅꯦꯕ Yes. ꯀꯔꯤꯒꯤꯅꯣꯕ ꯂꯧꯕꯨꯛꯇ ꯎꯗꯣꯔꯤꯕ ꯆꯠꯇꯣꯔꯤꯕꯣ ꯑꯩ ꯂꯧ ꯁꯨꯡꯎ ꯂꯩꯇꯕ ꯑꯩ ꯑꯃꯅ ꯂꯧꯕꯨꯛꯇ ꯂꯧꯗ ꯆꯠꯇꯧꯔꯤ ꯀꯔꯤꯒꯤꯅꯣꯕ ꯌꯣꯡꯆꯥꯛ ꯍꯨꯔꯥꯟꯕꯅ ꯃꯊꯛꯇ ꯂꯩꯔꯝꯕꯗ ꯁꯖꯤꯛ ꯐꯥꯜꯂꯤꯅꯤ ꯍꯥꯏꯌꯦꯕ. ꯁꯖꯤꯛ ꯐꯥꯜꯂꯤꯅꯤ ꯍꯥꯏꯗꯣ ꯂꯩꯇꯗꯅ ꯀꯨꯝꯊꯔꯛꯏꯅꯤ ꯍꯥꯏꯗꯣ ꯑꯗꯨꯗꯤ ꯌꯥꯔꯣꯏꯕ ꯂꯧꯕꯨꯛꯇꯗꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄꯒꯤ ꯁꯤꯁꯇꯦꯝꯁꯤ ꯑꯃ ꯄꯨꯔꯥ ꯕꯤꯒ꯭ꯌꯥꯟ ꯆꯥꯎꯈꯠꯂꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯁꯤꯜꯂꯦ ꯑꯃꯔꯣꯝꯗ ꯑꯣꯖꯥ ꯑꯗꯨꯒꯤꯗꯣ ꯍꯧꯖꯤꯛ ꯃꯤ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯇꯥꯟꯅꯕꯗꯤ ꯃꯊꯧ ꯇꯥꯕꯅꯤ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯆꯍꯤ 2023 ꯆꯩꯊꯦꯡ ꯐꯪꯉꯦ ꯂꯧ ꯎꯕ ꯌꯥꯗꯕ ꯃꯌꯥꯝ ꯂꯩꯔꯦ ꯏꯁꯤꯡ ꯏꯆꯥꯎ ꯑꯅꯤꯔꯛ ꯅꯪꯍꯟꯈꯤꯕ ꯃꯐꯝ ꯃꯌꯥꯝ ꯂꯧꯐꯝ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅ ꯂꯧꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯗꯤ ꯁꯃꯥꯖꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯌꯦꯡꯅꯕꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯁꯤꯗꯤ ꯑꯦꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯅꯅꯦ ꯑꯇꯩ ꯑꯇꯩ ꯇꯧꯗ꯭ꯔꯁꯨ ꯃꯗꯨ ꯐꯥꯔꯗꯤꯅꯦ ꯑꯩꯈꯣꯏ ꯐꯨꯕꯒꯤꯗꯃꯛꯇ ꯑꯩ ꯄꯅꯤꯁꯃꯦꯟ ꯐꯪꯖꯁꯨ ꯐꯨꯕ ꯌꯥꯎꯖꯒꯦ ꯍꯥꯏꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯃꯁꯤ ꯖꯦꯝꯁꯀꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯝꯗ ꯑꯩꯒ ꯅꯩꯅꯖꯩꯕꯀꯣ ꯑꯗꯨ ꯃꯥꯅ ꯍꯥꯏꯕ ꯑꯁ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨꯗꯤ ꯕ꯭ꯂꯦꯗꯅ ꯂꯦꯜꯂꯒ ꯊꯨꯝ ꯆꯥꯏꯔꯒ ꯃꯣꯔꯣꯛ ꯆꯥꯏꯔꯒ ꯇꯧꯒꯗꯕꯅꯤ ꯃꯔꯝꯗꯤ ꯂꯧꯃꯤꯁꯤꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯏꯟꯊꯣꯛꯅ ꯇꯤꯟ ꯈꯖꯤꯛꯇꯪ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯍꯟꯗꯛꯀꯤ ꯄ꯭ꯔꯃꯥꯟꯗꯣ ꯄꯤꯖꯔꯛꯀꯦꯕ ꯑꯩꯈꯣꯏꯒꯤ ꯆꯔꯣꯡ ꯆꯤꯛꯊꯕꯤꯁꯦ ꯃꯁꯤ ꯌꯥꯝ ꯇꯧꯕ ꯖꯒꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯈꯥꯗ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯐꯨꯠ 30 ꯁ꯭ꯀ꯭ꯋꯥꯔꯅꯦꯕꯀꯣ ꯃꯁꯤ ꯃꯣꯏꯅ ꯍꯤꯗꯥꯛ ꯆꯥꯏꯔ ꯐꯔꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯩꯁꯦ ꯊꯥꯗꯣꯛꯑꯝꯕ ꯖꯥꯠꯅꯦꯕ ꯃꯔꯝꯗꯤ ꯃꯗꯨ ꯃꯥꯅ ꯈꯜꯂꯤꯅ ꯃꯣꯏꯅ ꯃꯩ ꯊꯥꯔꯤꯗꯨꯅꯗꯤ ꯑꯇꯣꯞꯄ ꯊꯥꯗ꯭ꯔꯒ ꯊꯥꯔꯤꯗꯨꯅꯗꯤ ꯑꯇꯣꯞꯄꯗ ꯁꯟꯗꯣꯔꯛꯇꯅꯕ ꯊꯥꯕ ꯖꯥꯠꯅꯦꯕ ꯂꯧꯄꯨꯁꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕ ꯂꯦꯋꯥ ꯀ꯭ꯂꯕꯀꯤ ꯑꯩ ꯅꯨꯄꯤ ꯀꯞꯄꯔꯦꯕ ꯀꯩꯗꯧꯔꯦꯅ ꯇꯧꯗꯣꯏꯁꯦ ꯑꯩ ꯐꯣꯟ ꯇꯧꯔꯦ ꯑꯁ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯐꯧ ꯇꯤꯟ ꯇꯥꯕ ꯈꯔꯗꯣ ꯃꯩ ꯊꯥꯗꯣꯛꯑꯝꯃꯦꯅ ꯁꯪꯉꯝꯗꯨꯒꯤ ꯖꯒꯥꯗꯨꯗ ꯐꯨꯠ 10ꯃꯨꯛꯇꯪ ꯆꯥꯎꯕ ꯑꯃ ꯊꯥꯕꯗꯁꯨ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯄꯤꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯧꯔꯥꯛ ꯑꯃ ꯊꯥꯗꯣꯛꯄꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯀꯞꯄꯣꯏꯗꯧꯔꯤꯅꯣꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯂꯝꯗꯝꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯂꯕꯁꯤꯡꯁꯦ ꯃꯥꯏꯛ ꯂꯣꯏ ꯄꯥꯜꯂꯦꯕ ꯍꯧꯖꯤꯛꯇꯤ ꯃꯥꯏꯛ ꯂꯣꯏ ꯄꯥꯟꯅꯔꯕꯅꯦꯕ ꯃꯁꯤ ꯀꯥꯔꯐ꯭ꯌꯨ ꯂꯥꯎꯊꯣꯛꯄꯤꯌꯨꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯀꯟꯇꯤꯅ꯭ꯌꯨꯁꯟ ꯂꯥꯛꯑꯕꯅꯤꯅ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯥꯔꯐ꯭ꯌꯨ ꯂꯧꯊꯣꯛꯄꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯄ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯤꯅꯅꯦ ꯃꯔꯛꯇ ꯑꯊꯦꯡꯕ ꯕꯥꯔꯣꯒꯨꯝꯕ ꯑꯃ ꯇꯧꯒꯨꯝꯕ ꯑꯗꯩ ꯍꯧꯖꯤꯛ ꯇꯣꯁꯂꯥꯏꯁꯤ ꯌꯥꯝ ꯑꯁꯥꯟ ꯂꯩꯗꯅ ꯃꯗꯨꯃꯥꯏꯅ ꯀꯥꯞꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯒꯗꯤ ꯐꯅꯤ ꯑꯗꯨꯒ ꯂꯧ ꯂꯣꯛꯄꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯂꯣꯝꯒ ꯁꯣꯝꯒꯁꯦ ꯑꯩꯈꯣꯏꯒꯤ ꯀꯧꯇ꯭ꯔꯨꯛ ꯁꯣꯝꯒꯤꯒꯁꯦ ꯈꯦꯠꯅꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯁꯣꯝꯗ ꯉꯁꯥꯏꯒꯤ ꯄꯣꯏꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯄꯒꯤ ꯃꯇꯥꯡꯒꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯍꯥꯏꯇꯥꯔꯦ ꯃꯔꯥꯟ ꯁꯤꯖꯕꯁꯨ ꯅꯠꯇꯦ ꯂꯧꯗ ꯀꯥꯞꯀꯗꯧꯕ ꯁ꯭ꯂꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯚꯦꯟꯗꯔꯗ ꯀꯥꯞꯄꯒꯨꯝꯕ ꯅꯠꯇꯦ ꯍꯦꯛ ꯌꯥꯝ ꯇꯣꯏꯅ ꯀꯥꯞꯄꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯌꯦꯡꯊꯣꯛꯑꯒ ꯃꯃꯤ ꯁꯪꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯒꯤ ꯑꯁꯣꯏꯕꯁꯦ ꯑꯩ ꯁꯨꯡꯉꯥꯡ ꯉꯥꯡꯒꯟꯗꯦ ꯑꯗꯨꯒ ꯑꯩꯒꯤꯕꯨꯅꯦ ꯇꯧꯍꯟꯅꯤꯡꯕꯗꯨꯒ ꯍꯥꯏ ꯃꯔꯝꯗꯤ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯍꯥꯏꯕꯁꯦ ꯁꯥꯎꯕꯅꯦꯕ ꯑꯗꯨꯅ ꯑꯩ ꯑꯁꯣꯏꯕꯗꯤ ꯍꯥꯏꯖꯔꯣꯏ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯕꯤꯕ ꯗꯤꯁꯤꯅ ESPꯅ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯤꯕ ꯑꯗꯨꯒ ꯂꯧ ꯂꯣꯛꯄꯒꯤ ꯁꯤꯁꯇꯦꯝꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯔꯣꯝ ꯊꯧꯕꯥꯜꯂꯣꯝ ꯁꯥꯏꯠꯁꯦ ꯁꯤꯒ ꯁꯣꯝꯒꯁꯦ ꯈꯦꯠꯅꯩꯌꯦꯕ ꯅꯍꯥꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯂꯧꯁꯤ ꯊꯥꯔꯕ ꯃꯇꯨꯡꯁꯤꯗ ꯐꯧꯏ ꯃꯌꯥꯝꯁꯦ ꯎꯕꯗ ꯑꯩ ꯀꯣꯛ ꯆꯤꯛꯑꯦꯕ ꯑꯁ ꯑꯁꯤꯗꯤ ꯐꯖꯅ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡ ꯑꯃꯅ ꯊꯥꯔꯗꯤ ꯐꯧꯕꯩ ꯆꯥꯝꯗꯤ ꯊꯥꯔꯝꯒꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯣꯔꯦ ꯃꯩꯈꯦꯠ ꯑꯀꯥꯝꯕꯤꯗꯣ ꯐꯠ ꯆꯨꯔꯝꯕ ꯆꯦꯟꯈꯤꯕꯗꯀꯣ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣꯅ ꯑꯩꯈꯣꯏꯁꯦ ꯍꯪꯅꯕ ꯃꯇꯝꯗ ꯑꯁꯣꯝꯗ ꯃꯦꯆꯤꯟꯁꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯋꯥꯠꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯐꯧꯕꯩꯁꯦ ꯃꯩ ꯊꯥꯏ ꯍꯥꯏꯕꯅꯤ나 ꯍꯧꯖꯤꯛꯁꯦ ꯈꯨꯗꯛꯇ ꯌꯩꯒꯗꯕꯁꯦ ꯃꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯈꯣꯝꯖꯤꯟꯗ꯭ꯔꯦꯕ ꯂꯣꯏꯅ ꯁꯟꯗꯣꯛꯑꯒ ꯊꯝꯃꯦꯕ ꯁꯟꯗꯣꯛꯑ ꯊꯝꯃꯗꯤ ꯆꯥꯛꯄꯗꯨꯗꯤ ꯑꯦꯇꯦꯛ ꯇꯧꯕꯗ ꯂꯨꯗꯣꯏꯅꯦꯕ ꯑꯦꯇꯦꯛ ꯇꯧꯕꯗ ꯂꯨꯗꯣꯏꯅꯦꯕ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯦ ꯁꯤꯃ ꯊꯧꯕꯥꯜꯂꯣꯝꯒꯤ ꯁꯥꯏꯠꯁꯦ ꯃꯁꯤꯃ ꯂꯩꯕ ꯍꯧꯖꯤꯛ ꯀꯧꯇ꯭ꯔꯨꯛꯀꯤ ꯑꯁꯣꯝꯒꯤ ꯔꯦꯟꯖ ꯑꯁꯣꯝꯗ ꯂꯩꯔꯤꯁꯦ ꯃꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯉꯁꯤꯗꯩꯅ ꯅꯨꯃꯤꯠ 15 20 ꯌꯧꯁꯦ ꯌꯩꯕ ꯁꯨꯡꯂꯣꯏ ꯂꯣꯏꯔꯣꯏꯕ ꯅꯣꯡ ꯇꯥꯔꯒꯗꯤ ꯗꯝꯕꯨꯔ ꯀꯨꯞꯄꯒ ꯊꯝꯕꯁꯨ ꯌꯥꯎꯔꯦꯕ ꯑꯩꯈꯣꯏꯅ ꯎꯖꯀꯥꯟꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯦꯆꯤꯟ ꯋꯥꯠꯂꯒꯗꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯕꯣꯕꯤ ꯍꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯈꯪꯅꯖꯩꯀꯣ ꯑꯦꯅꯤ ꯇꯧꯔꯒ ꯊꯧꯕꯥꯜ ꯂꯣꯝꯗ ꯀꯔꯤꯔꯣꯝꯗ ꯌꯩꯕ ꯂꯣꯏꯈꯤꯕꯁꯦ ꯑꯩꯈꯣꯏ ꯊꯥꯖꯤꯟꯖꯔꯛꯀꯦ ꯃꯦꯆꯤꯟꯁꯦ ꯊꯥꯖꯤꯜꯂꯒꯅꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 2ꯗ 3ꯗ ꯂꯣꯏꯊꯣꯛꯈꯤꯁꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯃꯥꯖꯁꯤꯒꯤ ꯃꯔꯛꯇ ꯀꯟꯇꯤꯅ꯭ꯌꯨꯁꯟ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯁꯤꯒꯤ ꯅꯤꯌꯣꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯤꯅꯥꯟꯁ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤ ꯄꯥꯁ ꯇꯧꯗꯕ ꯌꯥꯔꯣꯏꯕ ꯑꯗꯨꯒ ꯂꯧꯃꯤꯂꯨꯝꯅꯁꯨ ꯄ꯭ꯔꯦꯁꯔ ꯇꯧꯕꯤꯌꯨ ꯑꯣꯖꯥ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯁꯤꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯀꯟꯇꯤꯅ꯭ꯌꯨꯁꯟ ꯑꯣꯏꯅ ꯂꯥꯛꯑꯕꯅꯤꯅ ꯃꯥꯒꯤ ꯕꯖꯦꯠ ꯃꯆꯥ ꯑꯃꯁꯨ ꯍꯥꯞꯄꯤꯁꯦꯕ ꯁꯝꯅ ꯍꯧꯖꯤꯛ ꯂꯥꯛ 1,20,000 ꯃꯥ 40 50 ꯍꯟꯖꯤꯟꯕꯤꯁꯦꯕ ꯍꯣꯏ ꯄꯨꯂꯞ ꯍꯟꯖꯤꯜꯂꯒꯗꯤ ꯂꯧ ꯐꯠꯇꯕꯁꯨ ꯃꯩ ꯊꯥꯗꯣꯔꯛꯄꯁꯨ ꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯚ ꯊꯣꯠ ꯑꯣꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯀꯜꯗꯨꯒꯤ ꯂꯩꯔꯤꯕ MLAꯁꯤꯡꯁꯦ ꯃꯁꯤꯅ ꯈꯤꯇꯪꯗꯤ ꯄꯥꯡꯕꯤꯌꯣꯕ ꯀꯣꯔꯨꯝ ꯉꯥꯟꯕꯅ ꯆꯠ ꯂꯧ ꯇꯧꯔꯒ ꯃꯥꯒꯤ ꯃꯈꯥ ꯇꯥꯕꯁꯤꯡꯗꯨꯗ ꯑꯩꯈꯣꯏ
ꯐꯧꯕꯣꯠ 5 ꯊꯤꯜꯂꯦꯕ ꯑꯗꯩ ꯅꯤꯄꯥ ꯑꯃꯅꯁꯨ 5,000 ꯄꯤꯌꯦꯕ ꯋꯥꯔꯤꯕꯣ ꯑꯗꯨꯅꯁꯨ ꯎꯐꯥꯠꯄꯗꯤ ꯅꯠꯇ꯭ꯔꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯦꯟꯗ꯭ꯔꯒꯤꯗꯨꯅꯁꯨ ꯐꯧ ꯑꯣꯏꯅ ꯑꯩꯈꯣꯏ 10 ꯄꯤꯔꯝꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ LMGC ꯂꯤꯡꯈꯠꯇ꯭ꯔꯤꯉꯩ 2019 20 ꯑꯗꯨꯋꯥꯏꯗ ꯃꯥꯜꯂꯦ ꯋꯥꯡꯖꯤꯡꯗ ꯍꯧꯖꯤꯛꯀꯤ ꯆꯨꯔꯨꯞꯇꯒꯤ ꯍꯧꯔꯛꯄ ꯃꯤꯅ ꯆꯥꯛꯈꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯤꯡ ꯋꯥꯁꯤꯡ ꯒ꯭ꯔꯨꯞ ꯂꯩ ꯁꯤꯗꯒꯤ ꯑꯩꯅ 2,000 ꯄꯤꯌꯦꯕꯀꯣ ꯐꯟꯗꯒꯤ MLA ꯕꯣꯔꯖꯤꯅ ꯐꯧꯕꯣꯠꯇꯨ 10 10 ꯈꯨꯗꯛꯇ ꯄꯤꯌꯦꯕ ꯋꯥꯔꯤꯕꯣꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ LMGꯅ ꯇꯧꯖꯔꯤꯁꯤꯗꯤ 5,000 is nothing ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯝꯄꯤꯌꯥꯔ ꯇꯧꯕꯗ ꯂꯧ ꯂꯧꯔꯥꯛ ꯂꯈꯥꯏꯗꯨꯗ ꯀꯩꯁꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯗꯤ ꯑꯩꯈꯣꯏ ꯑꯣꯄꯅꯔ ꯑꯣꯏꯖꯕꯩ ꯋꯥꯅꯦꯕ ꯑꯇꯣꯞꯄꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯍꯧꯕꯒꯤ ꯋꯥꯅꯦꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯣꯏꯅ ꯍꯥꯏꯕ ꯑꯃ ꯂꯩ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯈꯛꯇꯅꯗꯤ ꯑꯋꯥꯕ ꯀꯣꯛꯄ ꯉꯝꯗꯦꯕ ꯋꯤꯗꯥꯎꯠ ꯍꯦꯜꯞ ꯋꯤꯗꯥꯎꯠ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯃꯁꯤ ꯅꯠꯇꯅꯗꯤ ꯀꯣꯛꯄ ꯉꯝꯃꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯧꯖꯤꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯧꯖꯤꯛꯁꯦ ꯂꯧꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤ ꯋꯥꯠꯄ꯭ꯔꯅ ꯈꯜꯂꯦ ꯂꯧꯃꯤꯕꯨꯗꯤꯅꯦ ꯑꯩꯈꯣꯏ ꯁꯤꯡꯒꯔꯅꯦꯅ ꯏꯀꯥꯏ ꯈꯨꯝꯅꯕꯅꯦ ꯁꯤꯡꯒꯔ ꯑꯃꯅꯦ ꯅꯥꯕ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯂꯨꯄꯥ ꯑꯩ ꯃꯇꯝꯗꯨꯗ ꯑꯩ ꯁꯤꯡꯒꯃꯩꯊꯦꯛꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯀꯣ ꯂꯥꯛ 65 ꯇꯥꯈꯤꯕꯀꯣ ꯂꯧꯃꯤꯁꯤꯃꯒꯤꯅꯦ ꯊꯥꯈꯠ ꯃꯇꯝꯗꯅꯦ ꯁꯤꯀꯤꯝ ꯀꯥꯞꯅꯔꯛꯇꯦꯕ ꯑꯗꯨꯕꯨ ꯂꯧꯃꯤ ꯌꯥꯎꯗꯕꯗ ꯑꯩꯈꯣꯏ ꯍꯤꯡꯒꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯊꯥꯎꯁꯦ ꯀꯅꯥꯅ ꯄꯨꯊꯣꯛꯀꯗꯤ ꯂꯧꯃꯤꯅꯅꯦꯕ ꯂꯧꯃꯤꯅꯦ ꯃꯤꯑꯣꯏꯕꯒꯤ ꯊꯥꯎ ꯄꯨꯊꯣꯛꯀꯗꯕ ꯃꯤꯑꯣꯏꯕꯒꯤ ꯊꯥꯎꯁꯦ ꯂꯧꯃꯤꯅꯦꯕꯀꯣ ꯑꯣꯖꯥ ꯙꯔꯃꯤꯗ ꯍꯥꯏꯁꯦ ꯑꯃꯦꯔꯤꯀꯥ ꯆꯥꯎꯈꯠꯂꯕꯗꯗꯤ ꯑꯩꯈꯣꯏꯒꯤ IAS ꯑꯗꯒꯤ ꯄ꯭ꯔꯣꯐꯦꯁꯔꯁꯦ ꯃꯁꯤꯗꯒꯤ ꯂꯧꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯩꯕ ꯃꯔꯝꯗꯤ ꯑꯩ MU ꯇꯝꯃꯛꯇꯦ MU ꯑꯣꯖꯥꯗꯣ ꯑꯩꯒ ꯀꯌꯥ ꯃꯔꯤ ꯂꯩꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯑꯗꯨꯕꯨ ꯆꯤꯟꯖꯥꯛꯇꯨꯗꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕ ꯍꯧꯒꯠꯂꯛꯄꯗꯒꯤ ꯇꯟ ꯍꯥꯏꯁꯦ ꯀꯅꯥꯅ ꯄꯨꯊꯣꯔꯛꯏ ꯒꯦꯍꯨ ꯀꯅꯥꯅ ꯄꯨꯊꯣꯔꯛꯏ ꯂꯧꯃꯤꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯑꯣꯡꯁꯦ ꯎꯠꯄ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯁꯤ ꯀꯟꯇꯤꯅ꯭ꯌꯨꯁꯟ ꯂꯥꯛꯑꯕꯅꯤꯀꯣ ꯂꯦꯞꯄꯔꯣꯏꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯞꯀꯦ ꯍꯥꯏꯔꯗꯤ ꯂꯦꯞꯄ ꯌꯥꯔꯕꯅꯦꯕ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯈꯛꯇꯪ ꯊꯥꯒꯠꯆꯒꯦ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯁꯦ ꯑꯩꯈꯣꯏ 2001 ꯍꯧꯖꯤꯛꯐꯥꯎꯗꯗꯤ ꯊꯦꯡꯅꯗꯦꯕ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏ LMGꯅꯅꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ TVꯒꯤ ꯃꯃꯥꯡꯗ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯩꯌꯦꯕ ꯃꯔꯝꯗꯤ ꯂꯧꯃꯤꯁꯤꯡꯁꯦ ꯃꯁꯤ ꯔꯦꯁꯄꯦꯛ ꯇꯧꯋꯦꯕ ꯔꯦꯁꯄꯦꯛ ꯇꯧꯕꯒꯤꯅꯦ ꯃꯩ ꯊꯥꯗ꯭ꯔꯤꯁꯦ ꯀꯩꯗꯧꯕꯒꯤ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯀꯩꯗꯧ ꯂꯩꯔꯝꯃꯣꯏꯗꯣꯏꯅꯣ ꯑꯗꯒꯤ ꯂꯧꯁꯥꯟ ꯇꯧꯕ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯁꯣꯁꯥꯏꯇꯤꯒꯤ ꯁꯤꯁꯇꯦꯝ ꯃꯥꯟꯅꯩꯕ ꯆꯞ ꯃꯥꯟꯅꯩꯕ ꯃꯣꯏꯅ ꯊꯥꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯀꯨꯝꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯏꯁ ꯋꯦꯁ ꯕꯤꯁꯦꯝꯄꯨꯔ ꯑꯗꯒꯤ ꯊꯧꯕꯥꯜꯁꯦ ꯑꯃꯨꯛꯇꯗꯤ ꯑꯣꯏꯁꯤ ꯂꯧꯃꯤꯁꯤꯡꯁꯦ ꯑꯩꯈꯣই ꯏꯀꯥꯏ ꯈꯨꯝꯅꯁꯦꯕ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯁꯃꯥꯖꯁꯦ ꯊꯣꯡ ꯃꯥꯟꯅꯅ ꯆꯥꯎꯈꯠꯀꯗꯕꯅꯤ ꯐꯧꯕꯩ ꯃꯩ ꯊꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯂꯦꯞꯄꯛꯇ꯭ꯔꯕꯅꯤꯅ ꯀꯩꯗꯧꯔꯦ ꯃꯈꯣꯏꯁꯦ ꯐꯥꯔꯒ ꯇꯁꯦꯡꯅꯃꯛꯀꯤꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯦꯕ ꯍꯥꯏꯔꯤꯕ ꯐꯧꯕꯩꯁꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯅꯤꯄꯥ ꯑꯃ ꯃꯩ ꯊꯥꯕ ꯑꯣꯏꯔꯝꯃꯣꯕ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯀꯩꯅꯣ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯀꯩꯅꯣꯃ ꯌꯥꯗꯥꯏꯅꯦ ꯇꯧꯔꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯌꯥꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯁꯦꯔꯤꯌꯁ ꯂꯧꯕꯤꯌꯣꯕ ꯑꯗꯨꯅ ꯁꯨꯝꯕꯒꯤ ꯃꯇꯥꯡꯁꯦ ꯁꯦꯔꯤꯌꯁ ꯂꯧꯅꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟ ꯍꯧꯖꯤꯛꯇꯤ ꯁꯔꯀꯥꯔ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯤꯅꯤꯁꯇꯔ ꯂꯥꯛꯑꯒꯗꯤ ꯃꯤꯅꯤꯁꯇꯔꯗꯨꯅ ꯃꯥꯒꯤ ꯀꯟꯁꯔꯟ DCꯒꯤ ESP ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ PSꯀꯤ OC ꯑꯗꯨ ꯈꯨꯗꯛꯇ ꯇꯧꯔꯒ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯅ ꯀꯗꯥꯏꯗ ꯖꯒꯥꯗ ꯀꯔꯤ ꯂꯩꯒꯤ ꯑꯃ ꯇꯧꯒꯤ ꯃꯤ ꯑꯃ ꯁꯤꯕꯒꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯃꯥꯏꯅ ꯐꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯃꯤ ꯍꯥꯠꯄꯁꯤ ꯗꯟꯗꯤ ꯄꯤꯗ꯭ꯔꯗꯤ ꯁꯨꯝ ꯍꯥꯞꯂꯛꯀꯅꯤꯅꯦ ꯗꯟꯗꯤ ꯄꯤꯕꯁꯤ ꯌꯥꯎꯗꯦꯕ ꯗꯟꯗꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯃꯁꯤ ꯇꯥꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏꯅꯁꯨ ꯍꯦꯛ ꯂꯥꯎꯕꯅꯦ ꯍꯟꯗꯛꯀꯤꯗꯤ ꯂꯥꯎꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯍꯦꯛ ꯍꯥꯏꯔꯛꯄꯗꯅꯦ ꯃꯤ ꯍꯥꯏꯗꯣꯛꯆꯔꯣꯏ 50,000 ꯍꯥꯏꯕꯅꯦꯕ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕ ꯑꯅꯤꯁꯦ ꯄꯥꯎ ꯄꯤꯔꯛꯄꯗꯅꯦ LMG ꯃꯥꯏꯀꯩꯗꯒꯤ 50,000 ꯃꯗꯨ ꯑꯩꯈꯣꯏ ꯔꯤꯋꯥꯔꯗ ꯄꯤꯖꯒꯦꯕ ꯃꯔꯝꯗꯤ ꯃꯗꯨꯅ ꯀꯔꯤꯅꯣ ꯃꯥꯗꯪ ꯗꯟꯗꯤ ꯄꯤꯈ꯭ꯔꯒꯗꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯧꯕꯩ ꯕ꯭ꯔꯅꯤꯡ ꯇꯧꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯚꯦꯟꯁꯟ ꯇꯧꯗꯣꯔꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ 50,000ꯗꯣ ꯑꯩꯈꯣꯏ ꯂꯩꯖꯕ ꯅꯠꯇꯦꯀꯣ ꯂꯨꯄꯥ 100 ꯈꯥꯏꯅꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯈꯥꯏꯅꯔꯒ ꯄꯤꯖꯒꯦꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯁꯦ ꯄꯔꯥ ꯑꯃ ꯇꯝꯁꯤ ꯄꯔꯥ ꯇꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯃ ꯐꯧꯕꯩ ꯃꯩ ꯊꯥꯔꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯁꯤꯗꯩꯗ ꯅꯨꯡꯉꯥꯏꯅꯗꯕꯁꯤ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯅ ꯂꯣꯏ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯒꯅꯤ ꯑꯗꯨꯕꯨ ꯍꯣꯏ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯅ ꯀꯔꯤꯒꯤꯅꯣꯗ ꯁꯤꯒꯨꯝꯕꯁꯤ ꯂꯩꯇ꯭ꯔꯤꯕꯅꯣ ꯂꯧꯃꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯍꯥꯏꯕꯅꯤ ꯂꯧꯃꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯂꯧꯃꯤꯗꯒꯤ ꯂꯣꯏꯅꯃꯛ ꯍꯧꯔꯛꯄꯅꯤ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯄꯨꯂꯤꯁ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯐꯝꯖꯔꯤꯕꯁꯤꯡ ꯂꯧꯃꯤꯗꯒꯤ ꯂꯥꯛꯄ ꯂꯧꯃꯤꯅ ꯄꯨꯊꯣꯛꯄ ꯄ꯭ꯔꯗꯛꯁꯤꯡꯗꯣ ꯆꯥꯔꯒ ꯃꯤꯒꯤ ꯊꯥꯎ ꯑꯣꯏꯔꯤꯕꯅꯤꯅ ꯃꯗꯨ ꯍꯤꯡꯉꯤꯕꯅꯤ ꯑꯗꯨꯅ ꯂꯧꯃꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯇꯣꯞꯄ ꯃꯦꯖꯔꯁ ꯂꯩꯇꯕ ꯅꯠꯇꯦ ꯃꯩ ꯊꯥꯔꯀꯥꯟꯗ ꯇꯧꯔꯛꯄ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯒꯤ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯆꯞꯈꯥꯏꯔꯒ ꯅꯩꯈꯥꯏꯔꯕ ꯑꯗꯨꯒ ꯀ꯭ꯂꯕ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯌꯥꯝꯗꯨꯅ ꯅꯩꯈꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯃꯇꯨꯡꯗꯗꯤ ꯇꯧꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯕꯤ